ꯁꯤ ꯉꯥꯡꯁꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣ ꯑꯝꯇ ꯐꯖꯅ ꯁꯦꯡꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯇꯧꯗꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯍꯔꯥꯎ ꯇꯧꯋꯦꯕ ꯂꯥꯏꯔꯕ ꯃꯤ ꯂꯥꯛꯄꯗꯗꯤ ꯇꯧꯗꯦꯕ ꯅꯪ ꯄꯨꯛꯆꯦꯜꯁꯦ ꯌꯦꯡꯉꯤꯅꯦ ꯑꯩꯁꯨ ꯑꯁꯨꯝ ꯂꯩꯔꯒ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯤ ꯁꯨꯛꯇꯣꯛꯄ ꯄꯩꯊꯣꯛꯄꯒ ꯄꯥꯏꯕ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯍꯥꯕꯤ ꯁꯦꯝꯗꯅ ꯈꯦꯟꯖꯣꯡ ꯂꯩꯗꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯑꯃ ꯂꯥꯛꯑꯗꯤ ꯂꯩꯅꯤꯡ ꯂꯩꯗꯅ ꯌꯥꯡꯈꯩꯒꯤ ꯂꯩꯒꯤꯕꯨ ꯍꯩꯁꯦ ꯄꯩꯁꯥ ꯃꯥꯡꯉꯦꯅ ꯇꯧꯔꯛꯀꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯂꯥꯛꯇꯣꯏꯅꯤꯅ ꯇꯧꯔꯤꯕ ꯁꯦꯝ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯏꯃꯥ ꯁꯥꯔꯤꯗꯨꯅ ꯀꯩꯒꯤ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯒ ꯅꯪ ꯅꯪ ꯆꯨꯝꯕꯨ ꯆꯨꯝꯗꯕ꯭ꯔꯣ ꯉꯥꯡꯉꯤꯁꯦ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯂꯥꯛꯄꯗꯗꯤ ꯁꯣꯛꯇꯣꯛꯄꯒ ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯀꯔꯛ ꯍꯩꯇꯔ ꯃꯌꯥꯝ ꯑꯁꯤꯅꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅꯤꯀꯣ ꯃꯥꯁꯦ ꯇꯁꯦꯡꯅ ꯑꯩ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯃꯈꯨꯠꯁꯦ ꯄꯨꯔꯥ ꯂꯣꯏꯅ ꯉꯝꯃꯕ ꯑꯉꯥꯡꯅꯦ ꯑꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯉꯁꯤꯁꯦ ꯏꯃꯣꯁꯅꯦꯜ ꯈꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯉꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯑꯃ ꯂꯥꯛꯀꯅꯤꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯁꯦꯝꯒꯗꯕ ꯄꯣꯠꯁꯦ ꯂꯩꯇꯕꯒꯤ ꯑꯩꯁꯦ ꯕꯖꯥꯔꯗ ꯆꯠꯂꯨꯏꯕ ꯑꯗꯨꯒꯤ ꯃꯥꯅ ꯉꯁꯤꯁꯦ ꯌꯥꯝ ꯁꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯃꯥ ꯉꯁꯥꯏꯗꯤ ꯃꯨꯛ ꯁꯣꯔ ꯂꯩꯕꯁꯦ ꯑꯩꯅ ꯁꯤ ꯃꯥꯏ ꯑꯄꯥꯝꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯅ ꯑꯗꯨꯒꯤ ꯅꯝꯕꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯂꯥꯛꯑꯣ ꯍꯔꯥꯎ ꯇꯧꯅꯕ ꯄꯥꯏꯗꯕ ꯃꯤꯗꯤ ꯂꯥꯛꯀꯅꯨꯀꯣ ꯁꯛ ꯊꯤꯕ ꯃꯤꯁꯨ ꯂꯥꯛꯀꯅꯤ